ꯑꯍꯥꯟꯕꯃꯛꯇꯗ ꯂꯟꯖꯦꯟꯕ ꯇꯥꯏꯒꯔꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯧ ꯃꯥꯡꯕꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯍꯨꯝ ꯁꯨꯕꯅꯤ ꯍꯥꯏꯕꯗꯤ ꯃꯧ ꯃꯥꯡꯈꯤꯕꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯅꯤ ꯊꯥꯒꯠꯆꯈ꯭रे ꯁꯤꯅ ꯑꯍꯨꯝ ꯁꯨꯕꯅꯤ ꯁꯤꯅ ꯀꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯕ ꯏꯅꯥꯈꯨꯟꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯐꯦꯁꯕꯨꯛꯇ ꯑꯞꯂꯣꯗ ꯇꯧꯔꯛꯑꯦ ꯃꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯃꯤꯡ ꯏꯅꯥꯈꯨꯟꯕꯤ ꯀꯧꯋꯤ ꯑꯩ ꯄꯪꯒꯩ ꯕꯖꯥꯔꯗꯒꯤꯅꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯦꯜꯂꯛꯄꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯩꯉꯥꯡꯒꯤ PS ꯀꯥꯡꯕꯨ ꯑꯩꯒꯤ ꯃꯊꯛꯇ ꯀꯦꯁ ꯊꯥꯡꯒꯠꯄꯤꯕꯗꯣ ꯀꯔꯤꯝꯇ ꯇꯧꯕꯤꯔꯅꯨ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯦꯟꯕꯅꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯦꯜꯂꯛꯄꯅꯤ ꯑꯩꯒꯤ ꯃꯊꯛꯇ ꯀꯔꯤꯝꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯔꯅꯨ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯣꯛꯇꯅꯒꯁꯨ ꯇꯧꯔꯤ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯤ ꯃꯃꯥꯡꯗꯗꯤ ꯈꯔ ꯀꯤꯔꯞ ꯇꯧꯅ ꯉꯥꯡꯕꯅꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔ ꯉꯥꯡꯉꯦꯀꯣ ꯑꯩꯒꯤ ꯃꯤꯡ ꯏꯅꯥꯈꯨꯟꯕꯤ ꯀꯧꯋꯤ ꯑꯩ ꯄꯪꯒꯩ ꯕꯖꯥꯔꯗꯒꯤꯅꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯦꯜꯂꯛꯄꯅꯤ ꯌꯥꯔꯦ ꯍꯟꯖꯤꯜꯂꯦ ꯃꯥꯏ ꯚꯤꯗꯤꯑꯣꯁꯦ ꯚꯤꯗꯤꯑꯣ ꯑꯅꯤ ꯁꯝꯖꯟꯅꯔꯒ ꯊꯥꯒꯠꯂꯛꯄ ꯃꯥꯜꯂꯦ ꯃꯁꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯕꯔꯗ ꯌꯥꯎꯔꯛꯄ ꯄꯥꯎ ꯑꯅꯤ ꯑꯃꯅꯦ ꯑꯗꯩꯗꯤ ꯃꯧ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯃꯅꯦ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯛꯊꯣꯛꯆꯒꯗꯧꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯈꯨꯟꯕꯤ ꯆꯦꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥꯝꯕꯅ ꯈꯕꯔꯗ ꯍꯥꯞꯂꯛꯄ ꯄꯥꯎꯅꯤ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯗꯣꯛꯄꯤꯔꯒ ꯃꯤꯌꯥꯝ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯃꯣꯍꯥꯃꯗ ꯑꯁꯃꯜ ꯑꯦꯂꯥꯏꯁ ꯑꯃꯨꯁꯅꯥꯅ ꯄꯨꯔꯛꯈꯤꯕ ꯏꯅꯥꯎꯅꯨꯄꯤ ꯂꯥꯏꯁ꯭ꯔꯝ ꯏꯅꯥꯈꯨꯟꯕꯤ ꯑꯁꯤꯅ ꯃꯁꯥꯅ ꯌꯥꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯁꯃꯜꯗ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯈ꯭ꯔꯕ ꯇꯥꯟꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯅꯣꯡꯃ ꯅꯤꯅꯤꯈꯛ ꯊꯝꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯦꯞ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯂꯛꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯞꯅ ꯁꯥꯕ ꯋꯥꯐꯝ ꯃꯌꯥꯝ ꯊꯥꯒꯠꯄꯤꯔꯤꯕꯁꯤ ꯇꯧꯕꯤꯒꯅꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯆꯞ ꯆꯥꯅ ꯑꯆꯨꯝꯕ ꯊꯤꯗꯣꯛꯂꯒ ꯃꯔꯥꯜ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯏꯅꯥꯎꯅꯨꯄꯥꯅ ꯂꯥꯜꯂꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯁꯨ ꯆꯩꯔꯥꯛ ꯐꯪꯖꯁꯅꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯥꯜꯂꯝꯂꯕꯁꯨ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯐꯪꯖꯁꯅꯨ ꯃꯗꯨꯗ ꯋꯥꯔꯧꯕ ꯂꯩꯖꯗꯦ ꯍꯥꯏꯖꯔꯤꯕ ꯃꯣꯍꯥꯃꯗ ꯑꯔꯇꯥꯟ ꯍꯨꯁꯦꯟ ꯑꯦꯂꯥꯏꯁ ꯕꯣꯏ ꯑꯁꯃꯜꯒꯤ ꯃꯌꯥꯝꯕ ꯈꯥꯕꯩꯁꯣꯏ ꯀꯥꯔꯣꯡꯊꯣꯡ ꯏꯝꯐꯥꯜ ꯏꯁꯅꯤ ꯍꯧꯖꯤꯛ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯄꯥꯎ ꯑꯁꯤꯁꯨ ꯃꯧ ꯃꯥꯡꯈꯤꯕ ꯏꯅꯥꯈꯨꯟꯕꯤ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨꯅꯤ ꯃꯧ ꯑꯃ ꯐꯥꯔꯒ ꯏꯖꯠ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯕ MD ꯑꯁꯃꯟ ꯁꯍꯥ ꯖꯦꯜ ꯌꯧꯈ꯭ꯔꯦ ꯃꯧ ꯑꯃ ꯐꯥꯔꯒ ꯏꯖꯠ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯈꯤꯕ ꯈꯥꯕꯩꯁꯣꯏ ꯀꯥꯔꯣꯡꯊꯣꯡꯗꯒꯤ MD ꯑꯁꯃꯜ ꯁꯍꯥ ꯑꯦꯂꯥꯏꯁ ꯑꯃꯨꯁꯅꯥ ꯆꯍꯤ 68 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ MD ꯑꯕꯗꯨꯜ ꯀꯥꯗꯤꯔ ꯁꯍꯥ JMFC ꯏꯝꯐꯥꯜ ꯏꯁꯇꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯕꯗꯒꯤ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯉꯁꯤ ꯖꯦꯜ ꯌꯧꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯃꯧ ꯑꯃ ꯃꯌꯨꯝꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯧ ꯑꯗꯨꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯟꯈꯠꯈꯤ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯤ ꯊꯥ ꯑꯁꯤꯒꯤ 4ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯥꯔ ꯑꯃꯗ ꯃꯧ ꯑꯗꯨ ꯍꯥꯞꯇꯨꯅ ꯄꯨꯈꯤ ꯃꯗꯨꯗ ꯃꯧ ꯑꯗꯨꯅ ꯃꯌꯨꯝꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯣꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯦꯀ꯭ꯌꯨꯁ ꯑꯃꯨꯁꯅꯥꯅ ꯃꯨꯟꯗꯨꯅ ꯊꯨꯒꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯅ ꯃꯧ ꯑꯗꯨ ꯔꯦꯞ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯧ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯈꯤ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯅꯥꯒꯥꯝꯄꯥꯜ ꯑꯦꯔꯤꯌꯥꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3ꯅ ꯃꯧ ꯑꯗꯨꯅ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯥꯊꯣꯛꯍꯟꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯒꯤ 15ꯗ ꯐꯥꯔꯕ ꯃꯇꯨꯡ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯏꯁꯅ ꯅꯨꯃꯤꯠ 4ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯄꯤꯈꯤ ꯄꯨꯂꯤꯁꯅ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯕꯨ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ प्लेयरगिदमक JMFC इम्फाल ईस्टदा ngasi पुथोरकी पुलिसने निरक्पा रिमांड अदु एक्यूज असिगी काउंसिलना ऑब्जेक्शन फाइल लांखटपद नतना MD आसमान साहा बेल थादोंनबा प्रेशर निरके नकल अनिमकी सबमिशन सिंह JFC इम्फाल ईस्ट तारब मतुंग MD आसमान साहागी काउंसिलना निरखिबा रिमांड ऑब्जेक्शन अमदी बेल एप्लीकेशन अदु JMFC इम्फाल ईस्ट ना कक्थले हाइदुना लाउथोकी JMFC इम्फाल ईस्ट ना एक्यूज असिबु जुडिशियल कस्टडी रिमांड पीरे हाइना लाउथोरपदगी MD आसमान साहा ngasi जेल लौख्रे हारिबा पाव असि करमना चुमिनो फाबिरिब्रा नत्रगना चीरिब्रा हाइबदु खंगद्रे अमुकना फाबिबने हाइ अमुकना चेनबने हाइ मथोंग मरम अमता खंगद्रे अदुबु खबर यारप पाउसिंग अमसुंग फेसबुक ता थागलप पाउसिंग अदु समजलगा वीडियो असि सेमजबनी
Sigi pau asina anauba mau amasu mangkhre haiba mau adudi khunrakpam ongbi bandana Elias Thoibi wife of KI Saras Singh Laifam Khangabo Awangalaikai part 1 asi date 16 May 2022 gi ayupung mapan dagi thokibadagi yumda hanjilaktre mana thokibada pink color gi fruit ama phane angangba ama setki lei machugi fi ama inki haiba nupi asi kana ba pukchel chawrba chawrbi singna mapuroiba aigi contact number asida pau pibirau natraga manak nakpa police station da pau pibiyu amadi phangnaba honabada mateng pangbiyu hairagde haiba contact number adudi screen da thoalam lage contact number adu aduga channel asida anauba changbirak poragadi subscribe tawsanbiyu haina ningsingjari Manipur da thokpa tonga tonga pausing update twjarakke. Thank you.